Mathangi numita Sangbanabiga Prince ka album number gi shooting haunanaba sem saduna lerami director na Sangbanabi haibani ko ibe ma nangi mingdo au mane kaino ne sumdoro se be ma ko ai bu haijau hairagadi nangi mingse kaya phaunam namde hayengwai ming hapadi ming anoba ma thonse kari kai kari haina thondoi no haisibo oza Sangbanabi kaina haibasna kitang ahan male haidi traditional style khara sangi haribako aina haise yanini ko na aduna khara hi-fi yo tagadaba mingama thonse haidi nickname haitare ko aduda phawbadi dum phawdeni ko kari kaushi haino adudi khangde foreign gi maming oirisu ye astalle foreign gi ming kaubadi adudi maitei gi maming se dum kauge hairimine Yam common oiba mingse aina mak pamdaba director Sangbanabi ne set lisari ba dress to urubada wakhal ama laklami leire amadi nangi mingse yaklei ma kaurusi ha yaklei ma hoi post adro mayam na so kaunadaba makeup man na as yaklei ma yam phaje mingse wow tai waza adudi horusira loshilo makeup to yare Hinmalak man kre no isideba sajendang sembada pungsi ayaw he Prince T loy bro oza magi di loy krabane yare magi solusilo koy male madam se yaraktri somdana leshembege David ka achikpa mafam amada unarami da Aigi iPhone haido karam kanda leibi doino haiba leibi ni hairaga shukli leibi de leibi ni haibane nangbo somda ai tolo phangdabagi tawbane ba kuidi kusile nangi tolo phangaktrise yada tawrine ba somda ado mathang thadadi ibani social naba tawrasi ko natraga noigi ahlaman tharakpra ama tawroba ko hoi he yam ngaingamde hebe ma nangna marolama ngaingamdaba natiye Aise leisabi oidrabane hayengwai nangna hundok piramadi aidi kamai tawni hojik phau nangna aise thajadrmine ha yam thajadragana ngasi hekta pusilo haibro yaine aide kaisu kaide pubiro aibu khujing paloina na injera agina tung pamu bo ho pakpa wale dialogue to saitya ga yan toslakano matha saringi sida aima kidawragi amo Handak marakse nang sengunda bit ama yaw daba male yawde ay hanak ne kanam da bit yawde mata am sai adu kay dawragi haibane kaisu tawde ba wakalama sumkhallini tanjadu da magi pretty haine sep tawba amagi kolaglami kaino sina mo call tos isna kanano pretty haiduna isanupine Ha, nangbu na thanta poi haidai ne pokminaba nate ba cousin adudi paikhatlo kaino David yamna tanna call adu receive toromi katai lege halabo David nupidu na hairibadu tasna dabida pretty nang nangarang haibalarik to ai thibane phangdre ai ano boina leraga nogi address ta post tharabasu tharage Hairaga thoibidu wa amata nganghandana mahakna thokpa nganglaga phone adu kakirami larik ama hangakpa aigi thaina leikiba aduda thiba phangdre anobo ina leraga thabikrage leisembi momonokseraga mabung aphaba leiba kaise marabag yam phaida nangi nasanupido khangdeda larik laishugi matangdadi aisho ngamba mateng pangningi Asumna wari sanaringaida tompok James amadi bomsa su makoi anina unariba mafam domaktada gari da ahum namsilaga laklaga gari do doida khamlami selfie stick ama tawrga James na mayai da leplaga tompoka bomsa kana nakana da leplami
blog sembagi video nambagi maongni. Hello guys, welcome back to our YouTube channel. Haina intro torokpada ngairi. David makoi uhum ubada masado humang anapi kanglami. As kaino. Kadomdagi haisdeno asig angang uhumsina. Mabukningda khalaga pughawalaga satke tawi leisembi ingangakna. Kaino kadai da satke haino. Somda James na maro lama kan na maro loli. Tompok na David ubada James ki purit machida chinglaga. Yengu haibigi matagum ingi tawromi. Bomsaga James ka mamay hegalakpada David chen ki tawbu ubadagi James video ka changde David ki manakta chensilaklami. David su makoina phadanaba silami. James na amtangai kwaiba yamba amtangai khomi makoina dum pharani khangbagi David chen balepre. David machin khara phajinaraga kado sewa lunga tompok na machin ga phajinai siengo. James na iyamba doctor du natro nahan fast food ta nanau singa thingnakibado yaragadi nahan gi sanipan yankaido lesembi karino tawribado gyan taduna amada amuk yengduna lerami. David na kana no singwa aigi ko singna khangdo ne. James na oh tasengna khangde koise asengpune aigi khangdimi konagi pa sanpam yankhaima. James na tompok ta phone piro haibagi ingi tawromi. Tompok na James ta phone pibaga gallery dagi David matam da Deepak makoi ga namkiba photo ru utlaga sise kaurbo naraibak phadana viral satke tawbudu salhan bidrabani salhalu hai bro. Tompok na James no cool down bro, cool down. Nang bhot lep kadaba minitra. Yes hoi sekta kauba adudi khatna senaba yade. Yes bro, you are right. I control tawrage. Magi phone do amuk hanglaga blog nambagi video amuk sembagi hawrami. Hello guys, this is Dr. Deepak. It's our great opportunity to meet him. Bro se hana aiga mamang da suk najakre. Yam nungai bro ga thingnaba. Handak su daw ya bahai gadra laibak pha bahai gadra amuk thingna hanbire. Bro ga wari watai khara sanabagi tanja lawjari. Somgi sina ikoi bro gi itay mo oramale. Ay itay madasu wahang laksakigani. Nahan unabiram itay maduga ngasi unazariba itay masiga sakti khara different oirame. Different haidi khetnaba. Ngasigi itay maga nahan gi bhabiga sorry itay maga sakti manadre. Ekoina sum thingnezabada mashina kari kamdo bazat no so ekoi bro dagi soidana khangjage. Kaino noi mayam na tawrisibo aigi no pasida noi mayam na tawbiriba se karino ai kok ama ingam ngawre ai bu gyan amta ta halo. James na sis hauji kok ngawre habilai ai explain tawjage sis kaishu khanbigeno. This is your boyfriend and he is a doctor, Dr. Deepak, right? Kaino Deepak kaudi madi ibungo noigi se mi onaramani madi David kawe. Tompok na kaino da ngahan gidudi Deepak kawi haikida. James na adudane aina magi se manungda kaino malai haise. David na inausa ai kanamta hajuge noigi se mi onaramni ko aigi mengdi David Deepak kawde ko anoi aingonda patanam sinana ba tawnu ko. Tompok na bro bu kayam phawba mi oidana aikoina patanam sidoiba. Bro se nahan na aikoina viral sadhan gedi nahan yarabani. Ado mi na masak khangnariba mi viral sadpase lasting oidena bit yaudina tawbani. Let's see khara leraga yengasi bro. James na lupa sanipan yankaido ai kaudriko hairamlaga makoi ohomang yamna kakna satki. David yamna sauna mi ushitabo. Lesembi David yamna sauna khana mapira selaga yenglamlaga hairamlaga satki. David ngahak manglaga lay lesembi bu amuk tannarai. Lesembi saunu haibani ai tasegna gyan tadeko ngasigi thodokse yare ai loina khangni nang sinyam thiba nupani. As lesembi kanano khangdaba angang kharana churon pharon ngangamaga nangna thajarimine. Angang singduna nangi ming Deepak kawi haidudi katai digi Deepak no haiba. Oh ai di pelabani henangse ai ningangba thajadoira moi ningangba thajadoiro phare
ꯑꯗꯨꯗꯤ ꯅꯪꯅ ꯉꯥꯡꯕ ꯊꯥꯖꯧ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯆꯦꯟꯒꯗꯕꯅꯤ ꯉꯥꯏꯈꯣꯍꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯆꯨꯝꯕ꯭ꯔꯥ ꯃꯣꯏꯅ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯉꯁꯤꯃꯛ ꯆꯦꯜꯂꯅꯤ ꯅꯨꯃꯤꯗꯥꯡꯗ ꯁꯪꯕꯥꯟꯅꯕꯤ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯁꯤꯔꯦ ꯇꯥꯊꯣꯠꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ ꯑꯁ ꯀꯗꯥꯏꯗꯩ ꯐꯕꯅꯣꯗ ꯏꯃꯥ ꯐꯩꯒꯟꯁꯦ ꯃꯊꯤꯕꯣꯡ ꯊꯣꯛꯑꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯊꯣꯛꯄ ꯇꯥꯕ ꯅꯍꯥꯟꯈꯩꯅ ꯐꯝꯖꯤꯜꯂꯒ ꯂꯨꯗꯣ ꯁꯥꯟꯅꯔꯒ ꯂꯩ ngasi nongmatang nasado lengbudadi na bataba heroine kumjaningliba matandi tallaga nahana aibuna ngonda noigi kariyage eroba haibra iropi haibra aduga do yaw khotana taw haiba natro adu sutabi de as aerobic haibani ba khoi ma sidi ba khangsu khangdana pangang de ngangi he nara sunga saidi jagoi do nasana fajana nei khrabane nate nangbu jagoi sababu haibra mi haitran kay no ima ay su celebrity ni kay no hayeng release tawraga yengo naibane dum khangdre tawrisi isana no magi mapung mare sum phajlai aina ne sum ahal usilai iya no pana sum phangjilakta kay no ima na haidubo naya no pa phangdi kay na naya no pagi naya no pa ngaktani manipur sta lerise aina yabiroi na yabida bangaktani hayeng wai khwaidi phaba ma tap lawna pharaga lore kay no dubo hoine aigi wadi sopoidaba maya mangda iyani haibada sopoidaba asida dere nakhoigi producer haidudi kamdawi as adudo masakti phajayebu sono ama isu kum tawi dai ma sak ama kakli tawi moidi mahi masing hairak paminina mahi masing haiba mi adum pamakto male eiga kokya sanaga daw mandi as adu ima phadi phajaye mado maral mathumdi kamdawi bema adum yaba male gari ani sure silakpa adusu kar ngakta amuk workshop yawba oramdana ne as kadai workshop yawno ima mi producer ne producer album number gi asangba cross loinamak mana puthoi dubu kamaina workshop yawbu oidoino ba manam ga se nusi khazani ba ha adugumbadudi nangdi korunu haujiluno ipang hekpangadana kaidau legiba nangbo kok chakpa male heba ima adu masak phajabagi haibi wane ba aige sanagadaba mande heba hoine luhongdaba haibaduna tonganba mani khara chathok thakto u haibi wanida hoiba ima aisu khangi kaidawrage as aisu dum tawrakani mi somdana lesembi ke debit ka ise segai biyum amada selaklami lesembi kapsu kap sausu saw isau panglang da langami hey doctor saba nang asi ayim da hukjuma thingadabani haisini nang ayunda doctor ni hairaga mana as be amta saw kino haibani mi nangbo kobida kanu beb kaina kanagi beb no ngasa ngang singduna hairambado sumedana se yum segai basida aiba kamai layo haino ba ai lale haibane nangbo saurano base lale hairaga yaradro mase nang ngai ngamdabadagi natraba aina khar lerga chense hairaga yare cinthiba doctor sabo nang aingondo oidaba ngangbigi nang nungaini ba nang ngasi budi sele hayeng yumda thingani dana oidaba ngangbigi izat dabi lupa lakh tara pigedabani haisini nang beb nang sidi talli seba atomai tong no heba nang ayu sidra braba aina di somda doctor ne na mu uraga mana somda ngaiko seng na si nang nupi kaya di koi khumo doctor ne hajin naraga nupi kaya di khai ge heba asi hairaga debita set oina boy kari boy tharami as koi di haibani nang sima ba seng na khumo haibani natradi aise nangna phari bane na koidaw lawjani as dei sembi nang se nuai khidre mari khaktane mi ado hojikti ibani lohongdura bane na lone toknara ne ba ibani di kanana lohongni hariba selabani na lohongani kaino
Nangi jinga shagayabana kupa yumsida aina lerani khanbro. Hoi ma. Masigi nupa nakli doctor siga khangnari ngai da paisa paiba nupa mayamna thukre ba. Yaroi, aidi yaroi hasini. Ai izat dabi demand tawrakani. Masi hayana ai hatoga hundoga thamamge su khangeno. Ayam ngamba nupini ko. Mabukta yeplam bathangdu saturuk laga. Si uredana hete yam dori no aidi hapsalo ba kari no batawri do bo ta hoidi haibani nenang bo leisembi thangdu amuk cover hapaga yepsinki David na khalli kaino madamani ne sinupise horakano ba engondadi hoibase ai kainom ta haige ba kaino hayo nangi izadabi gi mahutta ibani pesa tan minaraga nungai na lay minarase haiba luhongaga ay sunang thakpa ngamna ba pesa ta lagi ibani yana ba ma pura seba leisembi ngahak unglaga wakhal tawi yaning bagi mami sutai nangko ibungo nang nungsiman bagi yarabani ko natradi ngasaina totlan bi yarabani David na mo kasukhalami nupi se sauba thodi thukpa sani aduga ne hayeng lohongam dai da ibani agreement amadi sign tawna batai ha kari karamba agreement hayeng wai lohongba matung ibani khatnarak pa saungnarak pa nusinarak taba yaro aba hat phawdi hatuk naroi sena adudi idea am yaina aduga ne ibani lohongaga ne ai nangi yim segai besda leiba ngamoy yim amadi sarga hongsi as leisembi yumdudi hayeng wai ibani na sarasu yai kaino yaroi aidi ngaiko aduga kaino masu haido buali ibani lohongdringai da karigumba nangna lohongdana ba leithokina ba hotnaraba thangdo amuk saturake tawbada leisembi ai toro heba ai toro ko ai toro leisembi amuk hapsin khibadagi David to leisembi gi manakta yamna kina sanglaklaga phamlami hayeng wai ibani lohonglaga nangi iPhone do soidana leibirage ba yare bungo adugi asaga thamjadre bungo nayum sakta siga iPhone di laredana MI phau asa tawdre ai di khalu khaldorga yam sawningida nang mathangi nimita sangbanabi shooting horami isai tharga jagoi sabada director na cut as yadre ba as kaidoge oza yadre khara theu haiba nasado sapting tawguno harga acting man bama yawri khara natural ta hanse haibani be manangbo amuk to siko ready camera rolling light ready music ready action music tharai sangbana bisu acting tawba horukpada director na cut as kaidoge mi oza yak leima no pada nayado uhalakanu haiba natraba ina yam thi haiba nok phetang tor o nayado kakhatlakanu haiba natraba ina sina hayeng YouTube thagat lubadadi loirani ha actress ki mayado bra sengda bro akwa yam saba male actress se na hainara kadoliba hojikti camera se yam singnarabani ne uring masa ama phau loina urabane ba hai noi kana no reflector on the buslo magi manaksida yabre yengsi prince tawnari ba mawong duda khalli arem thoki hai du tare da ko paisa manga ga tok tori bra ba ibo director na aduga aina haibado sapting tinganu haiba nasado prince na nangi manakta sanglakpada nangna ungbodo iting tingeba nasado khara flexible one taw kaidorage bema as kadai dagi ngarang ahingdi mubtainari neba isa loi thindokdana hojik chunari ba adugi ne boza nangbu jumba nungba ga do amta tawtro yaro ne talab kwa sabada tawleram neba khangini director du mamai du khara suktharaga prince ta ingit ama piram laga khara thulei prince su director gi matung ilei kedore kaka ibungo nangi se heroine sibu ama thigi ga thiro ba natraga directors aina tabamo ohelo
ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯨꯝꯒꯗꯕ ꯑꯣꯏꯔꯗꯤꯕ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯉꯝꯖꯔꯔꯣꯏ ꯍꯦ ꯏꯕꯨꯡꯉꯣ ꯑꯁ ꯀꯀꯥ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯑꯩꯗꯤ ꯀꯀꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯔꯒ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣꯃꯤ ꯑꯦꯜꯕꯝꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯅꯤ ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯣ ꯃꯥꯒꯤ ꯑꯦꯛꯇꯤꯡ ꯑꯁꯤꯅ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯕ ꯍꯌꯦꯡ ꯌꯨꯇꯨꯕꯇ ꯊꯥꯒꯠꯄꯗꯅ ꯗꯤꯁꯂꯥꯏꯛꯅ ꯌꯣꯝꯗꯅ 이보 ꯑꯁ ꯑꯗꯣ ꯀꯀꯥ ꯍꯥꯏꯁꯨ ꯍꯥꯏꯖꯤꯜꯂꯨꯔꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯣꯛꯑꯣꯅ ꯍꯥꯏꯗꯣꯏꯅꯣꯃꯤ ꯈꯪꯗꯦ ꯃꯤꯅꯠ 5 ꯈꯛꯇ ꯁꯥꯡꯕ ꯏꯁꯩ ꯑꯃꯈꯛ ꯅꯝꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯆꯍꯤ ꯑꯃ ꯆꯪꯕ ꯇꯥꯔꯤꯕ꯭ꯔꯥꯕ ꯑꯁ ꯑꯗꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯀꯀꯥ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯁꯤꯔꯥ ꯍꯩ ꯉꯥꯏꯈꯣ ꯑꯩ ꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯔꯦꯛꯇꯔꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯨꯝ ꯇꯧꯔꯁꯦ ꯃꯌꯥꯝ ngasi shooting se swai da lusilasi hayeng makha chatharasi pack up kaino yam ngali oza ibema yakleima hayeng tawrasi hayeng nganna thingarasi nang su patha zaruro mayam du loinamak magi poche sindu lusinarami cameraman na sumanya sum tawrudi oza loibang ngamaroida hai ngai kunhi tumi levni nangbo cameraman do haifet director do da yenglamaga tumin amuk leki makhoi mayam su lusinarga sanaki basu yaunare sangbana bisu satnanaba lusilami adudi hayengana lagi koza hoi di hairami adubu tawrisi yengu haibigi matagum khumningdana khumlami sangbana bi satkre cameraman na sumai tawradi oza yararuda hoine adugi warini ne asiga ngangse amasilasi yararo hayeng kanamtana lawruba yaroi ko hanga asu namkiroi matam khara hekta hayu adudi anoba actress ama amo thinadoro hojik poza thiba tabani dana ibungo cameraman oza ai bu haijau hairagadi like video yam namba hiba acting haibi nupi ama thibana phadau male haidi ano muthoklakpa yam leirabani boza tiktok haibra tong haibra yam leiradani oza adugumbadaga acting tobushindo madusu khanaba yaine kari khali nangdi prince ai gidi karim kaideda acting bu hairaba yare